ताबिरिबा अमदि मिटेंग ताबिरिबसिंगो अहानबमक्तदा इकाई खुमनजरी ngasisu amuk pumnamakidamak sem saduna pujarikliba film asigi maming Oxygen haiba film asi 2021 gi May 12 ta release tawkiba science fiction amasung thriller the best over film amani film asi haurakpada uchi angauba ama pajal amadagi thoknaba honarami ngai hak leiraga sin change tawduna nupi ama masada device kaya connect tawduna chamber amagi manungda ulai nupi aduna mamit pangthoktuna yengbada mahak yamna angakpa ama faurami nupi aduna masada connect tawriba device sing adu lokthoklammi tanja aduda system adudagi makhol ama thoklei maduda mahak ni yengbada system adu error oirei aduga chamber aduda oxygen 35% khaktamak yaurami nupi aduna mafam adu uraga mahakna leiriba si hospital amani mafam aduda oxygen level nem tharakpani haina khalami maram masidagi mahak yamna ngaklami mafam masida matau karamna laklibano khanbada nupi aduna masa mathanta yamna kanna laurei adubo upai amata leiramde nupi aduna system aduda mahak asi kanano mafam masida karamna lakhibano haina hangbada system aduna angakpa ming ama hari hairakliba ming adu nupi asigi asengba ming oiramde adubo nupi adunadi kari amata khanglamde nupi aduna amuk system aduda masagi masak asi amukti yengjege haina hairami system aduna nupi adugi reflection thokanduna yengalami aduga nupi adugi vision da uchi angauba adu urami madu ubada nupi aduna mahakna leiriba si hospital dara natraga kadai da no haina system da hanglami system aduna mahaki paukhum adu haidokpa yade haina hari maram asina nupi aduna system da amuk mafam asidagi lokthoknaba hairakpada system aduna code hanglei nupi aduna code adu amatta khanglamde tanja aduda nupi aduna wakal ama lakhi madudi system asida aina haiba pumnamak yabanina police ta call tawhange haina nupi aduna system aduda police ta call tawnana haibadagi system aduna police ta call tawki police officer na call adu receive tawrakpada nupi aduna hai aihak hospital oiribra natraga karamba mafam oiribano khangde lok toksinduna chamber amada leire asumna police officer aduda chamber adugi model number so haiduna lokthok pinana haibada police officer aduna gyan amata taramde maram masidagi nupi aduna amuk call trace tawduna mahaki location adu thinana bhairami nupi asiki wa asi loirakpada call adu tatke nupi aduna system da mahaki DNA ga kanagumbagi DNA ga matching oibra haina hangbada system aduna matching oi haina nupi ama ulai nupi asiki maming Elizabeth kawi system aduna ulakdeba nupi adumakni chamber asida yauribasi mahak matau karamna chamber asida yaukhribano haiba khangdre tanja aduda police ki call lai aduga Elizabeth ta lok tawduna leiriba chamber aduda oxygen level kayam yamna yauri haina hanglakpada oxygen level 31% yauri haina haiki oxygen adu chamber aduda pung amaga minute khara tamak sijinnaba yakigani adubo Elizabeth na pakhatuna normal tadrabadi pung ama fana oxygen adu chatlaroi police aduna chamber adugi owner kanano haina hanglakpada maduda Elizabeth na kari amata khangba ngamlamde ngai hak leraga system aduna Elizabeth hairi chamber asida oxygen level su yamdre nahak queen hingba ngamlaroi maram asina aina hana nangbo hatlora maduda Elizabeth na system aduda hatkino aigi maramda information khara thirako haina hairami maram asidagi Elizabeth na mahaki maramda khanglaklami madudi mahak doctor amani mahakna experiment ama tawrami mahakna chamber aduda lok tawduna leiriba adusu masagi experiment adugi damaktani adubo mahakna code number sing adudi amata ningsinglamde makhata na Elizabeth na system aduda mahaki social media account hangna na baharmi system aduna Elizabeth ki social media su open tawbada nupa amaga kaminaba photo ama thengnarami nupa adu Elizabeth ki husband ni Elizabeth na system aduda mahaki husband da contact tawnana baharmi system aduna Elizabeth ki husband da contact tawbada nupi amana call receive tawri Elizabeth na nupi aduda mahaki husband da call adu paihallo haina haibada nupi aduna yamna sauraktuna matungda call amuk hana tawrakanu haina hairi wahi adu taraga Elizabeth yamna sauninglami Elizabeth na matam mangandana chamber adu hangna bahaiduna hotnarami kuina hotnaraba matungda su upai amata leiramde Elizabeth na uchi ama urami maduda mahak yamna kina laurami adubo Elizabeth na khanglei madude mahakna uribu uchi adu asengba nate mahaki wakhalna ni haiba
मरम असिदगी महाकना अकीब अदु थादोक्तुना इंजेक्शन सेरिंज अमा पाइदुना चेंबर अदु अमुक हांगनब होनरमी अदुबो उपाय अमत लेरमदे तांजा अदुदा पुलिस की कॉल अमुक लाक्तुना एलिजाबेथ हंगलई नाहक हाना नयुमदा नाहकी इमागा लेमिनरमब्रा वहंग असि तारगा एलिजाबेथना खुमलई नते अयहाक अइगी हस्बैंडगा लेमिनरमी अइना मंगोंदा कॉल तौबदा नुपी अमा पाइरई वाही असि तारगा पुलिसना अमुक हाइरई लाले पुमनमक अदो नंगी वाखलना साजिनबनी एलिजाबेथना सोशल मीडिया फोटो अदु अमुक खंदुन येंगबदा मागी अतोपदा कना अमता यावरमदे मागी वाखलना सागतलंबनी पुलिस अदुना अमुक एलिजाबेथता ममागी ममिंग हाइरकपदा एलिजाबेथना मिंग अदु अइगी इमागी नते हाइना हाइरमी तांजा अदुदा एलिजाबेथना पुलिस अदुगा अतोप मिसक अमगा वारी सानबगुम तारमी मिसक अदुना पुलिस अदुदा एलिजाबेथता अरानबा इन्फॉर्मेशन हायनबगुम तौरमी तांजा अदुदा पुलिस की कॉल अदु तत्की अदुगा अतोप कॉल अमा लाक्लमी एलिजाबेथना लाक्लिबा कॉल अदु रिसीव तौरमदे अदुगा सिस्टम दा पुलिस की कॉल अदु अमुक सेंगना ताननबा हाइदुना हंदुना थालक्लमी एलिजाबेथना कॉल अदु मुन्ना ताबदा असेंबगी ओइना मिसक अमना पुलिस अदुदा अरानबा इन्फॉर्मेशन हायहलमी एलिजाबेथना खले मदुदी मिसक अदुगी मरमदगी चेंबर अदुदगी थोगलकपा ngamdribani हाइना तांजा अदुदा एलिजाबेथ की हेलुसिनेशन दा महाकी हस्बैंड हाइबा नुपा अदु उरमी अइखोइना खंगबा ngamde मदुदी एलिजाबेथ की नुपा असि असेंबरा नत्रगा एलिजाबेथ की हेलुसिनेशन ओइदिबरा हाइबा एलिजाबेथना महाकी हस्बैंड अदु मसा यामना सोकना उरमी मदुदा एलिजाबेथ यामना नुंगाइरमदे एलिजाबेथता कॉल अमा हंजन हंजन लाई कॉल अदु एलिजाबेथना मागी हस्बैंड दा कॉल तौबदा पाइरखिबी नुपी अदु ओइरमी नुपी अदुना एलिजाबेथ हाइरी नाकी हस्बैंड सीख्रे वाही असि तारगा एलिजाबेथना नते नंगना अइंगोंदा ओइदबा हाइबनी असुमना खुमी नुपी अदुना अमुक हाइरी असेंबनी अइना नंगोंदा ओइदबा हाइबा नते नंगना लेरिबा चेंबर अदुगी मरमदसु अइ खंगी अदुगा चेंबर अदुदगी थोलकनबा कोटसु अइ खंगी वाही असि ताबदा एलिजाबेथना यामना थुना खुमलई चानबीदुना कोट अदु अइंगोंदा हाइदुना मफम असिदगी अइबो लौथोकपियो असुमना हाइबदगी नुपी अदुना एलिजाबेथता कोट अदु हाइरई एलिजाबेथना कोट अदु नमदुना एप्लाई तौगे हाइना तौरकपदा नुपी अदुना ngaiko कोट अदु एप्लाई तौकिनो मसिना नंगोंदा खुदोंथिबा नंगनी एलिजाबेथना मो हाइरई नाहक चेंबर मनुंगदा हापलगा स्पेसशिपता थादुना स्पेसता लेरिबनी मिशन अमगिदमा अदुबो स्पेसशिप असि मफम असि योबगा याखिदबनी मरम असिदगी नंगोंदा हाइबरनेशन मोडता थमखिबनी नाहकना कयाम कुइना तुमनुरे हाइबा नाहकना खंगदे नाहकना तुमलिंगैदा ऑक्सीजन यामना सिजनदे अदुबो हौजिक नंगना तुमलंबदगी हौगलकलबा मतुंग असिददी ऑक्सीजन असि नाहकना यामना सिजनखरे मफम असिदा नाहकना चेंबर असि हांगलबदी मफम खंगदना मांखरगनी मफम असिदा ग्रेविटी ओइबना नाहकबु कना अमतना कनबा ngamloi करिगुंबा नाहकना पामलबदी अइना हाइबरनेशन मोडता अमुक हन्ना थंबा ngamgani नाहक करी अमता निंगसिंगबा ngamlaroi एलिजाबेथ अमुक नुपी अदुदा हाइरई स्पेस असिदा अइबो करंबा मिशन गिदमक थारखिबनो नुपी अदुना अमुक हाइरई मालेम असि मांखिगदबा खजिकता ngairमलबनी मदुदा अइखोइना नाहकबु खंदुना स्पेसता मियोइबसिंगना लैननबा मफम येंगनबा हाइदुना थाखिबनी अदुबो स्पेसशिप असि यारखिदबनी एलिजाबेथ अमुक खुमलई अइना नाहकि वारी असि थाजरके अदुबो पुलिस ऑफिसर अदुना करिगी अइंगोंदा ओइदबा nganglibano नुपी अदुना एलिजाबेथ हाइरई चुमी नंगना खलिबदो नाहकबु कना अमतना कन्नबु होनदे मरम असिना नंगा वारी सानदुना थमलगा नंगी ऑक्सीजन लेवल अदु लोहेलगा नंगबु थुना सीखिनबा हाइदुना तौरिबनी मसिगे अतोपदा अइखोइदा उपाय अमता लेते वाही असि तारगा एलिजाबेथ यामना नुंगाइरमदे नुपी अदुना अमुक मखा ताना हाइरई नाहकना लाइबक येंगे हाइरबदी हाइबरनेशन मोडता चटख्रो नत्रबदी ऑक्सीजन लोइखिदुना नाहक सोइदना सीख्रगनी मरम असिना नाहक अइना हाइरिबसि यो एलिजाबेथना नुपी अदुगी वादु तारगा यारे हाइबरनेशन मोडता करमना चटकदौरिबनो असुमना हंगलई नुपी अदुना हाइगे तौबदा मियोइ खरा लाक्तुना नुपी अदु फारमी नुपी अदुना एलिजाबेथता ऑक्सीजन लेवल 2% योबगा हाइबरनेशन मोडता चलो करिगुंबा ऑक्सीजन लेवल अदु 2% दगी हंथख्रबदी नाहक सीरगनी असुमना हाइरमी एलिजाबेथना हानगी थौदोक निंगसिंगनबा हाइदुना होटनरमी अदुबो करी अमता निंगसिंगबदी ngamlamde एलिजाबेथना चेंबर अदु हांगनबा होटनबदसु ngamlamde अदुबो अरोइबदा इलेक्ट्रिक शॉक अमदगे विजन अम उरमी एलिजाबेथ की हस्बैंड अदु रिसर्च अमद सीखी मालेम मसिदा साथिबा वायरस अमा लाखरबा मतुंगदा एलिजाबेथ की विजन दा मागी हस्बैंड दुना अइखोइ अमुक हना उनखिसि हाइना हाइरमी
Elizabethna aidi hauzik siragani haina khumlami aduga mamaga wari sanaba pamlaktuna system aduda mahaki mamada contact taunana bahairami Elizabethna mamaga yamna kuina wari sanajarami madugi matungda Elizabethna system maduda hangi mafam asida aigi chamber asikhakta oirabra system na pakum pirei nate mafam asida atop chamber lising amasu leiri Elizabethna hairi aduga aina atop chamber sing adu karigi uba fangdribano system na amuk khumlei chamber asigi mingselda sil ama yauri maram asinani Elizabethna sil adu lauthokpa yamna kirami maramde mahakna asiba hakchang ama ubadagi Elizabethna magi chamber nataba atop chamber kaya urami mahakna khale madudi chamber mayam sigi manungda chamber amada magi husband su soidana yaurumgani haina maram asina Elizabethna system da magi husband gi chamber yengana bhaibada hairiba chamber adu urami chamber manungda mahaki husband adu uraga yamna haraujarami amasung mahak hingningbagi apamba fauraklami Elizabethna hana thokraba thodok amage wakal ningsinglai mahakna uchi kharada experiment tawrami uchi sing adu pajal amada haptuna karamba uchina intelligent oibano haiba khalaga uchi adugi gen amasung memory atoppa uchi da transfer tawduna hariba uchi adu pajal adu da haptuna thokpa ngambra haina yengbada uchi adu fajal adu dagi thoki experiment asi Elizabeth na tawkibani chamber da yauriba Elizabeth adu al oirbi Elizabeth na uchi da tawkiba experiment adumna miyoiba da tawbani space ta leiriba chamber khudingmak changyeng tawnanaba asengba Elizabeth aduna tharakibani chamber da yauriba Elizabeth aduna oxygen level yengbada 3% khaktamak ngairami Elizabeth na system da hibernation mode ta lainana ba haibada system aduna hairi nahakna nasada connect torba device lokthokrabani na hibernation mode activate tawo oithoktabani Elizabeth na hana connect torba device adu amuk khana connect torami adubo connect tawo matamda matam kuina changkibana oxygen level adu 1% da hantharami Elizabeth na mahak soidana siragani khanduna wakhal yamna nungairamde ngayak leraga Elizabeth na wakhal amalai madude atai chamber da yauriba mi sing sikhiba yawbanina makhoi chamber aduda oxygen yawrang khigani haina Elizabeth na system da atop chamber da yawba oxygen adu aigi chamber asida transfer tobu yagadra haina hangbada system aduna yagani haina khumlai Elizabeth na yamna haraujarami aduga system aduda oxygen transfer tawduna hibernation mode thamnana bahairami asumna Elizabeth hibernation mode thamduna oxygen transfer tawduna chahi kaya laike chahi kaya gi matungda Elizabeth na mamit pangthorakpada taibang mi singna space ta lainana ba thirakkiba mafam aduda mahaki husband ga loinana laiminarami asumna awaba kaya gi matungda Elizabeth na space aduda magi husband ga loinana yamna nungaina leiraduna matang sida film asigi aroiba saru oike mathangi nungairaba film amada mayam punna amuk hana thengnaminasi ngasigi oinadi pumnamakpu ikai khumnajaraga matang asida tension jari ta nambiraga yamna laina paisa tanbiyo